Tronglaubi mihat ki mayokta curfew thugaiduna rally chatkhibagi pauna ahanba headlines loina kare oja masida khogi central force lokthokna ba CM da takshin khre haiba wafam su yauri masi manipur sarkar gi athingba thugaiduna khogi ngarang masing yamlaba khogi miyam rally chatuna khogi manipur da gi central force lokthokna ba chief minister da takshin khibaga loina khogi all manipur united clubs khoi lup manga na pulaga CM da unakhibagi manungda masida CM da memorandum se kogi kuki gi shu group amasung shu tawdaba khulai paiba militant singi makutagi manipur gi micham praja singi punsi amasul lamthum khoi ngak senena ba matik chaba thabak lokhat piu haiba kogi memorandum manga mu pishan ki bagi pausu lai roja so matang jidadi kamaina ga thamba yoja yoba comment manipur praja gi shu group ki matang jidi amuko gi wa khatana te ko mayam praja gi popular demand hai tare yes government semba dei adu ne na koina law gi je adu ne na yamam dong male ta sarkar sine tawjarak ta wani ko ya hoisi leiri si kai noi ganda maruina akoi gi ai ta koi miyam na yeng adu se phana paliba lengak tu leiringai da ko kari step law mi anu zila kan kai step lawi lengak ani gi comparison gi wana te peace process tu gi wani the peace process da lengak ani si na lengak si PR matam da kari taw step law gre adi PR gi mamang da kari step law gre si yenga ga maka putar kom change nam de conflict se ngasi aina leader am oina CS so chamane akoina wari sanaram do government na acknowledge toroktra gadi maka puta ge bagi wakalon leitra gadi madu conflict ma lakpa tamne ai wakanda main ne CS so singna mini union ministry of home ga pullaga rauna ni hum wari sanagi bu gi maka ta ba wari sanaba si gi government jina anuba government hai tai masina ihot onarak tabida ngai magi level da as a chief minister oina magi level da oina wari se toan ba angle da peace process se coordination ama yaud bida chatharak pasina maram kanda ngai hana have the furmasen wari sanabagi procedure do kara yogre kai yogde have dugi kanoma irei leitabida ko update ami irei leitana kanogi new model ama da chatharak pase kitang kanona sai ke tare sidaida nungnang ba phawba se akhoi sumak adum phawya tare mamdi ingjang mada ministry of home affairs ga akhoi gi CSO singa amuko fox amadi kokomi yauna sai amuko mathanda chatpa khara fox na mathanda chatpa khara ko na punna amuksu government of india gi level da wari sana je leigra bane ko adugi wari sana badugi makha sarkar sine chathar ka dong ne adugi makha chathar padugi mahutta ngasai gi toan ba angle da kuki zo ga wari sana pa den jiri bam gi thorak pa den atai oi apha barom na chakhra ga di yam phai ko adu kitang reaction la kan da di mayam gi pen da ba kholaw duna kaino da chief minister ga home minister ga da nin bane hajari ba ko adu maram di kai noiganda moina tawriba makoina tawriba government jina leadership sine local leiba thabak sine positive point chakrati mayam je kema hairo oiba kitang negative oiba dadi miyam gi leader oibani na makoi da onjalak paise masan dam ne sidai da sarkar na su nuai tawa tobom thokte ko hojik su mai government jina problem je solve toge khan taraga di ngasai gi makoina wari leader jina wari saba dugi update to su praja miyam da CSO sing jida kauraga sibau leire noina kamaina chathage habno karino adagi noiga contact line jina kana no close door ma da khoi myam khangmina bam change aduna dada di hoji toan ba angle dagi yengbiu ne ngaranga nomai kapsale anga ani sire toan ba mioi singna kana no kuki lakpa yarni hai ba kuki adu togi ba CSO adu hai gi ba kaina akhoi loi mak ta blame tawre ba blame ji laktana ba control mechanism je law and order de na kadai bau thamgani civilian sing na wari sabna kai bau sagani government gi level da khoina khutting thokpa ya bajina kadai bau no khutting thoi da bajina kadai bau no ha base yam clear cut ama da chatmin na bagi tangai phadabam leiba sigi situation ji yenga kanda ngasai central government adagi central security forces then akoi gi center gi leiriba sai gi intelligence agency singna akoi gi tapali ba lenga ama de khoi leadership ki mathakta ama de CSO sing gi mathakta anti india we sentiment natraga bharat ki leiriba lengak sida thajadaba anti india kholaw yam lawe haibagi charge da khoi do ina onjalak bai phibam da adu da oina moina peace process to jatha bangam jadraga madu da onjalak bai phibam da heng tarakani ba ko aduna matam leiringai sida lengak sina munna khanma ma changi
ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤꯀꯣ ꯂꯩꯉꯥꯛꯁꯤꯅ ꯃꯨꯟꯅ ꯈꯟꯕ ꯑꯃ ꯆꯪꯉꯤ ꯃꯤ ꯁꯤꯔꯤꯉꯩꯁꯤꯗ ꯇꯧꯕ ꯌꯥꯕꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯕꯅ ꯀꯩꯅꯣ ꯍꯥꯟꯅꯒꯤ ꯒꯣꯔꯃꯦꯟꯁꯤꯅ ꯏꯅꯧ ꯅꯧꯕ ꯒꯣꯔꯃꯦꯟ ꯑꯃ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯡꯗꯨꯅ ꯀꯗꯥꯏꯐꯥꯎ ꯈꯨꯃꯥꯡ ꯆꯥꯎꯁꯜꯂꯝꯒꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯃꯣꯏꯅ ꯀꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯑꯗꯨ ꯀꯩꯝꯇ ꯇꯧꯗꯕꯤꯗ ꯇꯧꯔꯛꯄꯗꯩꯅꯦꯕ ꯉꯁꯥꯏꯒꯤ ꯔꯤꯑꯦꯛꯁꯟ ꯐꯠꯇꯕ ꯊꯣꯛꯂꯛꯑꯀꯥꯟꯗꯗꯤ ꯃꯌꯥꯝꯁꯤꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯑꯣꯟꯁꯤꯟꯖꯔꯛꯄꯩ ꯋꯥꯅꯦꯕꯀꯣ ꯑꯐꯕ ꯑꯣꯏꯔꯝꯃꯒꯗꯤ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯀꯩꯝ ꯍꯥꯏꯔꯛꯑꯣꯏꯕ ꯑꯣ ꯁꯤꯅ ꯆꯨꯝꯕ ꯃꯥꯜꯂꯦꯅ ꯃꯌꯥꯝꯁꯦ ꯆꯠꯈꯤꯗꯣꯔꯤꯅꯦꯕ ꯑꯍꯥꯟꯕꯩꯁꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ